Manipur miyam na piriba right adu Delhi da Amuk Chatlaga Makhong Paiduna Leingak Shemge Haijakhigadra BJP na India da dictatorship ki Leingak lon chathari haina hanagi chief minister loinana CLP leader Okram Ibobi na maral sikre ngasi India pumbada Indian National Congress luchingduna Bochor Gadichor nationwide signatory campaign pangthokpagi manung chana ngasi state asidasu Khetrigao Block Congress Committee na sinduna constituency asigi hanagi MLA Muhammad Amin Sagi Khetri Bengon da laiba yumda pangthoki thoram adu da wangang laduna Okram Ibobi na hai BJP ga chatminariba Khetrigao asigi MLA na thengkhang kayada mahak masada chawkhat thorangi thabak amata sinadre hairabasu BJP gi matung inaduna adumak lairi mahak na hai adungai maichai pangal amadi nagaku ki ani gi marakta thokiba irang Logi mayokta khutlai paiba miyoi kharana Thokhan kiba kanglup maselgi irang nate matam adu da palamba Leingak sing na matam chana irang laksin kiba ngaktani India pumbada BJP ni Hindu Rashtra amagi manglanda minority community gi vote sing huranduna power paina bahotna duna leiri Manipur asi maitai khaktagi nate khundaminari ba furup singi miyam khudingmakini haina Ibobi na makhata ki Khetrigao AC ki hanagi MLA Muhammad Amin Sana hai constituency AC ki MLA ki vision asi chamam naba kaya na thale chahi amada masama ki polling station da ahumlag isingi chawk thokpagi thodok laikre maramaduna MLA local area development fund gi makhada thadarakhiba senfam singi matang da kupna thizin humjin naba mari lainaba singda RTI thakre haiki Manipur ki praja singna koi na piraba hak tubo आदत दिल्ली दा उचला खोंग पायरगा सरकार शेमगे ना मुहाई रुद्र ने चिगो ये नगी एमएलए ना करियम त सिनद्रदी तोखोद्रा आई खोई सिले छि गवर्नमेंट रि याउले ना तोखोद्रा आई वन द करियम त सिनद्रे द हाइबा अदुगा तुंगदी उनबा मणिपुर सि मैतै खक्तगी न तियेमी मणिपुर से मैतै खक्तगिनी हाइ तादि मणिपुर से खुद थेगा नमि थाबा यारे मैतै पांगदिगा हानबा न तिये Digitization tawraba electoral roll madugi footage adigi assembly da tawhiba sigumba se election commission da piu have the piu yadrini siwi mo se BJP sarkar si lakwa digi ekoi khunai praja mem tige awabagi anga pam were habine mem sangate riba MLA local area fund gi koina phangdari ba khara se mase koina praja da chap chana maram chana patam chana yoholle ba hoji kari ba MLA se masi ani hoiding of MLA mun phangdari se vision se Manipur ki vision thamre ma world ki vision thambe turen khoma investment tawni habine karai sakra ge ba turen khoma investment taw bi lare dana mafam am ahum la kaira bane ba masagi polling ahum la kaira bane ang paretro am kaire yare okay national calamities ni lo jai ani ra kaire even irani lo ya ahum la kai bi human inner singadra calamity singadra si ba ngeri that is irresponsibility magi vision do na praja se pangthan gre ba ti ta khara tawraga thabuk tawunti obiyaro he lam honga me chapi ginu election thena kisi lupa masa ma thona nang vision sing to